Thailand AMADI CAMBODIA ANIGI MARAKTA CHATHARIBA LAN ASIGI MATANGDA United States ki President Donald Trump na Ceasefire gi Damak Anouba Khongthang ama Loukhatkhre Thailand amasung CAMBODIA ANIGI MARAKTA soknariba LAN asina numit marini surakhraba kitungda ngasi US ki President Donald Trump na mediation oina honariba matungda thokliba ngamkhegi LAN asil loishinaba wari sanaba Same sabagi kudam pikre lodena ngasi mari suba numit asi fawbada lanfam asida nakal animaki yamdrabada miyoi kuntra humdoi siki amasung miyoi lak amaga listing ni humfuni pan hena mafam adudagi tongan ba safagadaba mafam singda chena ki haina phongdurakle Trump na social media post tawrakpada mahakna Thailand amasung Cambodia gi luchingba singa wari sanaki amasung karigumba yeknaba asi makha chatharabadi Leivak amatagi trade agreement sing chatharoi haina phongdoraki lonina madugi matungda nakalani makna ceasefire gi wari sananaba mifam pangthoknaba sem sare haina makhataki Cambodia gi Prime Minister Hun Manet na ngasi haikibada maki leivak asi leivakna khudaki oiba amasung condition leitana lan asi loshinaba yare haina phongdorakre lonina mari masi leivak asimaki lanmi sing amasung miyam gi damak positive oiba pauni haina Hun Manet na phongdokre lan namaram oraga Thailand gi miyoi ama ngapigani miyoi lak ama lising kuntra mathoi hena safagada mawafam singda chenaki amasung Cambodia gi province ahum gi miyoi lising kuntra taret hena safagada ba mafam kayada chenaki amadi border nakna lariba khungkang kaya satina sokhanki school sing amasung hospital kaya makhatana thingzili haina makhatari